ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯆꯥꯔꯦ ꯍꯧꯖꯤꯛ ꯃꯩꯈꯨ ꯋꯥꯡ ꯀꯥꯔꯤ ꯑꯣ ꯅꯨꯄꯥꯁꯤ ꯎꯕ꯭ꯔꯥ ꯅꯨꯄꯥꯁꯤ ꯃꯥꯒꯤ ꯄꯨꯈꯝꯗ ꯈꯤꯇꯪ ꯄꯤꯕꯤꯈ꯭ꯔꯦ ꯑꯩꯅ ꯑꯣ ꯃꯥ ꯀꯧꯔꯦ ꯑꯩꯉꯣꯟꯗ Hello everyone ngasisu ai video ama ka pura lae ado aina wa ngang ba hawradi ma jawrani ba ado ngasi hau amta na ko mai masakse ma pamu ha gale ai wa ngang ba ja de video da ai mobile thamaga hekta wa ngang ba da ma hekta jawrani ba क्या करेगा तू अदो ngasi dine ai soibum thongge tawine ba soibumga boriga adu ai mukanga ga ado ai gi chakhum dagi ne kon huran ba mi ama leire ba ai kon thirak pada thiba phangde hurali se kana na se nu pa se jemu kon alai ngai gi ma putho ga loi thamngani aina thirak pada na mu phangoi doiba अभी मजा आएगा ना भिड़ो नंगी वानी ngangi se ai khangde hoji ai maga kamai hejang thongdoi na na dosu ai ma kaino do ai kon chi su lo bola ine ba ai na ngasi ne ama sajana ngauge tawine ba do sajana se ai di tilhau su chanang su khara hap kani dai tomato ga khangde mi atei kamai ngauna ba khangde do ai di ne siga laga ina no tomato hapaga try tawri ba ado ai di pam ne taste to do nai sumaina ngauge tawni room sina nahan aina cha kharaga lehoba khaibok ti ba do se hujik thum to sala thammani ba nga thum sidi khara jamna hapkan se 30 minutes muk se tot laga thammani ba thum se tingna nahan aina order toba bori dunia ba asi hapkani horen nga thongba da thum tola thamgare adu gi hujik agi ngo hana ngau khallage si se ai phajaba khang pu thore फजन जंगार बनी को आइना फजन ताकत लगाएर अमतंग तकपसिदी आसिना ने एप अमा खलैबा फ्रेश टू होम आइना अदुगगी आइना ऑर्डर तौबनेबा मोइसे रांग अनि ने जोमी असि हामरा मथक्ता लेरमी अदुइ मनुंग मुसि जावे nga sidi jam phajai hali jam akui ba nga mande ko mo phajana sema khor laga piraya ba ahan bada jira khara hapa hau Hulu raga chanam mu khara hapchalani hau kaino kesu ma tholei pode tum kawini ma khara mulak pasiga tomato se hapan sigai pachu hapani oh jira ga phadigom powder ga जीरा का धनिया पाउडर का महापनी आई अनि मा पुना क्वेश्चन गरेगा आओ करी ऐसी का थुम जी पुना हापचन घरने बसुम होजी सजना से हाप जान ओ माना ngak ngawra khunjala thammani ba hoji ngak कुसलम में बात हो गया हंगो है ngah khumna thaminga de na nga si phara cham hore ba ngah ngaure hoji se gai ising hap chalani mai se lai tharaga jaina ngauram mine ba ado ji ising se hap chalabani na mai se khara lai khale nga tang lai khalaga saugalak pa matam do adu gai do lai thara muk tham doine ba sauramani ni saugalak pa se eng sai morok ko pa tha u de na ne hoji morok ko pa kha tha ani ba khar jam na hape se asa ba morok se soi jum dagi purak pani ji khumjalaga leithara thamani marak marak ta sumte mulla baina check to bi mahi se kanga da khara de ba si ngauri ngai da is soibum thongna ba gi ne tilhau ga singa chanam ga tespata ga sem lore
ꯑꯗ ꯑꯩꯈꯣꯏ ꯑꯁꯤꯒ ꯖꯦꯅꯝꯁꯨ ꯍꯥꯞꯀꯅꯦꯕ ꯖꯦꯅꯝ ꯑꯀꯪꯕꯗꯣ ꯑꯐꯧꯕ ꯖꯦꯅꯝꯗꯣ ꯃꯍꯤ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯩ ꯋꯥ ꯍꯥꯏꯕ ꯀꯥꯎꯍꯧꯔꯦ ꯂꯣꯏꯔꯀꯥꯟꯗ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯕ ꯑꯁꯤꯒꯤ ꯃꯁꯥꯂꯥꯁꯦ ꯁꯤꯅꯦ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯁꯤ ꯇꯣꯃꯦꯇꯣ ꯍꯥꯞꯄꯒꯤꯅꯦꯕ ꯁꯖꯅꯥ ꯉꯧꯕ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯈꯛꯇꯪ ꯉꯧꯔꯒ ꯆꯥꯔꯦ नुपासे सगम थक लोरगा मा अदुम एई मनाक्ता लेरमेबा लाव लावना दुगा अइना मचिन चुपना पेसिफायर से मांगना चुपफलुरे अदुगे मथनता हिपथाग्रीबा रूमदा तो अइसु रूमदा लेतबरेना नुंगाइतना अइना असिगा फक थाबिरागा मोनम थंबिरेबा अदुगे मा मथनता लागा अइना कौसु कौदबदा मथनता ला हिपिनिसे ते मथनता मोनसिगा मको हाइदना हिप खरे दइ तुमधा घरे कथो खरे हुजि अइ खांगे अवस्था से तंग जेंबियो सी खांग से बो तक तोरीनी से हुजी अमुक अइना सोइबुंगा आलूगा फुटखरानी हुजी अइगी फजबा खांग से फेंगदोगे जेंगो जेंगो फजद्रा से फजना फेंगाबनी साथीना कन्ना तखरमी हुमांगा सौरी अइ बगा अइ मईदा थांगलिनेबा गैसता सिसिंगजे बाबा कंगहलौदरदि अमुक जंग कागिदोइबा हुजी मनिन चटखरे सोइबुंगसे चेंगसु चाम लोइना थम्मे इसिंगसे साबगा चाक थांगथरानी सुना थाव हैरे हाना अइ बोरी से ngौथोके थाव साबगा जारने ने कोखटले ngahak थाव ची थगिगे सौरे चेंग हापचलगे हुजी बजा पामेना मागी बजा खरा थमिरे हुजी थोंगनी अहमद जीरागा मेथीगा खरा हापे सोइबुमसे अइना फजना सुमदोगा थम्मेबा हुजी पत्ता हापगे शिंग हापे सिना चनम सुबा जिलास ने हापे से जेनम अदि जेनम अटेक पसे लैतमिना से अकंग बसे ओइना हापगे तवनेबा कथोगा थमिन जानी हापा जी असिगा इंगा से हापचलनी ngasi aina muka ngani khana leijarubane ba do muka nga mande kari nganoi hai ngamdre akhoi mama sumaina olleba tapi na aidi haite da hekta tol thoki aina tawrade ngasi recipe se akhoi mama gi ni abasum hairugadi adokoi mama chanam jade ba aduna ma tikhau chanam dani thakriba atai jenam na to tawri ma adagi soibunga alu ga phutpa se sumaina tawri ba ma mi khara madi nga se hana phajana baza to thoga aduga gi tongana methi kari karang hapaga haijang no thongna basu jawina ba akhoi mama di ne haidi sumaina nga akhoi nga chawna tabida sukumba nga singse asi thongba ne any jaha thongba matam da hana khawduga tilhau methi jaha jenam na oigera kari oigera du han tawraga ngawraga du nga do hapaga ne dumai thongi adugi mawong da ninga se ne tawi gi papa se nga amon ba chaning deba hadi mon lawba nga se te hajangi nga si di hore mon lawgani na aduna horen kari gumba toithokina ambau cha phangdras bana shoi debi khara baza ta horing
ꯑꯩꯈꯣꯏ ꯕꯖꯥꯔ ꯇꯧꯕꯗꯁꯨ ꯈꯤꯇꯪ ꯕꯖꯥꯔ ꯇꯧꯔꯒꯅ ꯈꯤꯇꯪ ꯄꯣꯠꯇꯣ ꯀꯟꯇꯛ ꯇꯧꯕꯗꯣ ꯑꯗꯨꯅ ꯃꯣꯏ ꯄꯥꯝꯃꯦꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯇꯧꯍꯧꯔꯤꯅꯤ ꯁꯣꯏꯗꯕꯤ ꯉꯥ ꯇꯣꯏꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯆꯥꯕꯗ ꯃꯆꯦꯠ ꯃꯆꯦꯠ ꯐꯪꯕꯗꯣ ꯑꯩꯒꯤꯗꯨ ꯌꯥꯝ ꯍꯥꯎꯋꯤ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯁꯨꯝ ꯍꯥꯏꯐꯦꯠꯇꯤ ꯃꯨꯜꯂꯦꯕ ꯑꯗꯣ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯂꯥꯎꯗꯕꯩ ꯋꯥꯇꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯀꯣꯊꯣꯛꯑ ꯊꯝꯃꯅꯤ ꯀꯣꯊꯣꯛ ꯊꯝꯃꯦ ꯍꯧꯖꯤꯛ ꯊꯥꯎꯁꯤꯒ ꯁꯣꯏꯕꯨꯝꯁꯤꯒ ꯑꯥꯂꯨꯁꯤꯒ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯊꯥꯎ ꯑꯇꯩ ꯍꯩꯗꯦꯀꯣ ꯍꯥꯏꯗꯤ ꯉꯥ ꯕꯖꯥꯔ ꯇꯧꯈ꯭ꯔꯒ ꯉꯥ ꯀꯣꯛꯈꯠꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯃꯥꯒꯤ ꯊꯥꯎꯗꯣ ꯑꯗꯨꯒ ꯁꯨꯝꯁꯦ ꯍꯥꯞꯆꯤꯜꯂ ꯉꯧꯁꯜꯂꯤꯅꯤ ꯑꯗꯨꯒꯤ ꯆꯥꯡꯗ ꯉꯁꯥꯏ ꯊꯥꯎ ꯍꯩꯕꯗꯅꯦ ꯈꯤꯇꯪ ꯖꯥꯝꯇꯛ ꯍꯩꯔꯤꯅꯦꯕ ꯍꯥꯏꯗꯤ ꯉꯥꯁꯦ ꯕꯖꯥꯔ ꯇꯧꯔꯒ ꯂꯧꯈꯠꯈ꯭ꯔꯒꯁꯨ ꯈꯔ ꯂꯦꯝꯍꯧꯅꯕ ꯍꯥꯏꯅ ꯑꯩꯒꯤ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝ ꯂꯤꯛꯏꯗ ꯃꯤ ꯑꯅꯤꯇꯪ ꯆꯥꯗꯣꯏꯅꯤꯅ ꯁꯣꯏꯕꯨꯝꯁꯦ ꯂꯤꯛꯏ 아루시나부 헬라바 ꯈꯪꯗꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯣꯝꯁꯟ ꯊꯝꯒꯦ ꯉꯥꯏꯍꯥꯛ ꯑꯣꯝꯁꯜꯂꯒ ꯊꯝꯃꯨꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯔꯥꯡ ꯍꯥꯞꯄꯅꯤ ꯑꯩꯗꯤ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯛꯎꯔꯅꯤ ꯈꯔ ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯑꯩ ꯑꯉꯥꯡꯒꯤꯅꯦ ꯆꯥꯅꯕꯩ ꯈꯔ ꯈꯥꯏꯗꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛꯇꯣ ꯂꯥꯁꯇ ꯍꯥꯞꯄꯅꯤ ꯃꯆꯨꯁꯦ ꯈꯔ ꯋꯥꯠꯀꯗ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯃꯆꯨꯁꯦ ꯑꯂꯩꯕ ꯃꯆꯨꯅꯤꯅꯅꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯨꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯔꯤꯌꯦꯜ ꯑꯗꯨꯃꯥꯏꯅ ꯑꯣꯊꯦꯟꯇꯤꯛ ꯃꯥꯟꯗꯦꯕ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯣꯠꯂꯒ ꯊꯝꯃꯦ ꯍꯧꯖꯤꯛ ꯉꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯉꯥꯁꯦ ꯂꯣꯏꯅꯗꯤ ꯇꯣꯏꯕ ꯅꯠꯇꯦꯀꯣ ꯌꯦꯡꯍꯟꯅꯤꯡꯉꯤꯅꯤ ꯃꯌꯥꯝꯗ ꯑꯩꯁꯨ ꯍꯩꯌꯦꯅ कैसा लगा मेरा मजाक ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯍꯥꯞꯄꯒꯦ ꯎꯄꯥꯏꯇꯕꯩ ꯏꯁꯤꯡꯁꯦ ꯑꯁꯥꯕꯅꯤꯀꯣ ꯑꯩꯅ ꯏꯁꯤꯡ ꯑꯁꯧꯕ ꯍꯩꯖꯥꯡ ꯍꯥꯞꯀꯦꯅ ꯏꯁꯤꯡ ꯁꯧꯍꯜꯂꯒ ꯊꯝꯃꯤꯅꯦꯕ ꯕꯣꯔꯤꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯍꯥꯞꯀꯦ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯒꯦ ꯁꯨꯃꯥꯏꯅ ꯁꯧꯒꯠꯂꯦ ꯍꯩꯖꯥꯡꯁꯦ ꯍꯧꯖꯤꯛ ꯑꯩ ꯊꯨꯝ ꯍꯥꯞꯄꯒꯦ ꯊꯨꯝꯁꯤꯗꯤ ꯑꯩ ꯈꯨꯠꯅ ꯁꯨꯝ ꯍꯥꯞꯄꯒꯦ ꯈꯨꯠꯅ ꯆꯥꯡ ꯇꯧꯔꯒꯅ ꯅꯨꯡꯉꯥꯏꯑꯕ ꯑꯩꯗꯤ ꯍꯣꯔꯦꯟ ꯃꯍꯤ ꯆꯥꯝꯍꯜꯂꯣꯏꯗꯨꯅ ꯈꯔ ꯂꯤꯛꯇꯛꯅ ꯍꯥꯞꯄꯤꯅꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯑꯁ ꯕꯣꯔꯤꯁꯦ ꯂꯤꯛꯈ꯭ꯔ ꯃꯥꯜꯂꯦ ꯏꯁꯤꯡ ꯈꯤꯇꯪꯒ ꯍꯩꯖꯟꯒꯦ ꯏꯁꯤꯡꯁꯦ ꯑꯁꯥꯕꯅꯤꯀꯣ ꯑꯁꯧꯕ ꯏꯁꯤꯡꯅꯤ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯔꯛꯑꯦꯕꯣ ꯃꯩꯈꯨꯁꯤꯅ ꯃꯆꯨꯁꯦ ꯐꯖꯅ ꯈꯪ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯍꯥꯞꯇ꯭ꯔꯤꯕꯅꯤꯅꯅꯦ ꯃꯆꯨꯁꯦ ꯐꯖꯕ ꯃꯆꯨ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯣ ꯃꯅꯝꯗꯤ ꯁꯥꯊꯤ ꯅꯨꯡꯁꯤꯔꯛꯑꯦꯕ ꯑꯩꯅ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯁꯣꯏꯅ ꯀꯛꯅ ꯊꯝꯃꯦ ꯈꯤꯇꯪ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯥꯗꯤ ꯁꯣꯏꯕꯨꯝꯁꯦ ꯆꯥꯕ ꯍꯩꯅꯔꯣꯏꯗꯕꯅꯤꯅ ꯑꯥꯂꯨ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯦꯕ ꯁꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄꯒꯦ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯃꯍꯤꯁꯦ ꯖꯥꯔꯅꯤ ꯃꯍꯤꯁꯦ ꯍꯣꯔꯦꯟ ꯕꯣꯔꯤꯁꯤꯅꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯆꯨꯞꯈꯤꯗꯣꯏꯅꯤ ꯌꯥꯍꯜꯂꯁꯤ ꯃꯍꯤꯁꯦ ꯍꯣꯔꯦꯟ ꯈꯔ ꯀꯪꯁꯟꯈꯤꯅꯤꯕ ꯌꯥꯔꯦ ꯃꯍꯤꯁꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯈꯤꯇꯪ ꯂꯩꯔꯤꯁꯦ ꯍꯣꯔꯦꯟ ꯐꯛꯆꯟꯈꯤꯗꯣꯏꯅꯤ ꯕꯣꯔꯤꯁꯤꯅ ꯆꯨꯞꯁꯟꯈꯤꯅꯤ ꯃꯩꯈꯨ ꯋꯥꯡ ꯀꯥꯔꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯁꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯕꯅ ꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯒ ꯃꯄꯥꯁꯦ ꯍꯧꯒꯠꯂꯦ ꯑꯧ ꯁꯦ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯅ ꯔꯦꯗꯤ ꯑꯧ ꯅꯨꯄꯥꯁꯦ ꯎꯕ꯭ꯔꯥ ꯑꯩ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯄꯨꯈꯝꯗ ꯈꯤꯇꯪ ꯄꯤꯕꯤꯈ꯭ꯔꯦ ꯑꯩꯅ ꯑꯧ ꯃꯥ ꯀꯧꯔꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯅ ꯑꯧ ꯍꯥꯎꯕ꯭ꯔꯥ
ꯍꯥꯎꯕꯅ ꯃꯁꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯏꯝ ꯊꯣꯡꯖꯔꯤꯅꯤꯁꯦ ꯁꯣꯏꯕꯨꯝ ꯆꯥꯕꯗ ꯀꯌꯥꯝ ꯍꯥꯎꯋꯦ ꯅꯍꯥꯟꯉꯩ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯣꯡꯉ ꯆꯥꯏꯑꯕ ꯑꯩꯅ ꯑꯃꯐꯥꯎ ꯊꯣꯡꯗꯦ ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯣꯏꯕꯨꯝ ꯃꯣꯔꯣꯛꯁꯨ ꯁꯥꯇꯛ ꯇꯧꯔꯦ ꯕꯣꯔꯤ ꯃꯅꯝꯁꯤꯒ ꯍꯥꯎꯋꯦꯍꯦ ꯅꯪ ꯄꯥꯏ ꯌꯥꯎꯗꯦ ꯃꯥ ꯄꯤꯒꯦ ꯅꯥꯈꯣ ꯃꯔꯨꯖꯨꯅꯤꯅꯦ ꯉꯥꯁꯦ ꯉꯥ ꯕꯖꯥꯔ ꯆꯥꯎꯔꯛꯇꯦ ꯁꯤꯒ ꯁꯤ ꯉꯥ ꯃꯔꯨꯖꯨꯅꯤ ꯆꯤꯡꯒꯅꯨ ꯄꯥꯏꯅꯨ ꯅꯪ ꯌꯥꯎꯔꯗꯤ ꯃꯃꯥ ꯀꯃꯥꯏꯅ ꯆꯥꯖꯥꯅꯤ ꯎ ꯃꯣꯔꯣꯛ ꯆꯥꯛꯁꯤꯗꯤ ꯍꯥꯎꯋꯦ ꯅꯪ ꯀꯅꯥꯅ ꯅꯪ ꯄꯥꯏꯅꯨ 뭐라 하자 인간이 낭쳤단 말이 응? 난 짜증이 나서 난 지금 안에 비벼져 사이즈 나시 빠이노 사이즈 잡을 잘 알아요 애는 진짜 맛도 미어져 하게 되고 봐 아니 액자는데 자꾸 부터로야 막 하고 걸리면 자, sai bắt đầu sai chân lộ ụt đấy phần chúng ta làm được không thích mấy ai sẽ lập sân lây ở đây này sân là du clip cái nồi bà mama pizza kìa bà lao bà phải bún chả bằng ngồi đây thấy với dùng chả cái này sụt bún bún Kalau mama pikir. Mon bersebung betai, mon berjauh je. Kita apa hibur je mungkin. Aura, kemana tu? Nampak ni? Mau sani? Tu mau siapa ni? Asyik bung je siapa tu kuhau ni. Ho. Nampak ni? Apa ni? Ay na magi moro kadok pili duga. May moro sabi siya sa ina. Rồi khang ngày mai giáo là mobile thằng bây giờ rồi thì anh sum cha nó sum mobile thì giờ là cái sum cha này con chút lấy đi xem rồi mắm bữa kìa
ꯄꯨꯔꯦ ꯄꯨꯔꯦ ꯁꯤ ꯆꯥ ꯂꯣꯏ ꯉꯝꯒꯗ ꯉꯝꯃꯣꯏꯗ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯁꯤꯒꯨꯝꯕ ꯑꯅꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯒꯅꯤ ꯂꯥ ꯆꯥꯁꯤला ꯄꯨꯔꯛꯀꯦ ꯄꯨꯔꯛꯀꯦ ꯆꯣ ꯐꯝꯃꯨꯔꯣ ꯐꯝꯃꯨꯔꯣ ꯆꯥꯁꯤꯁꯦ ꯆꯥꯁꯤ ꯀꯣꯜꯂꯣ ꯆꯥꯔꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯂꯣꯏꯁꯜꯂꯛꯑꯦ ꯀꯣꯜ ꯐꯦꯡ ꯈꯣꯠꯅ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯄꯥꯁꯦ ꯆꯥꯛ ꯂꯥꯝꯃꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯈꯔ ꯄꯤꯖꯔꯨꯕꯗꯣ ꯑꯗꯨꯗꯨꯅ ꯃꯥ ꯇꯦꯁꯁꯦ ꯐꯪꯉꯕꯅꯤꯅ ꯃꯥ ꯉꯥꯏ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯄꯄꯞ ꯂꯣꯏꯕꯒ ꯃꯥ ꯍꯥꯟꯅ ꯄꯤꯖꯊꯣꯛꯄꯤꯈ꯭ꯔꯦ ꯃꯥꯁꯨ ꯀꯌꯥꯝ ꯆꯥꯈꯤ ꯆꯥꯛ ꯍꯥꯏꯗꯤꯅꯦ ꯍꯥꯎꯔꯨꯔꯦꯕ ꯃꯥ ꯑꯗꯣ ꯃꯥꯒꯤꯗꯤ ꯑꯩꯅ ꯃꯣꯔꯣꯛ ꯈꯥꯏꯗꯣꯛꯄꯤꯔꯤ ꯁꯣꯝꯗ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯤꯕ ꯃꯣꯔꯣꯛ ꯑꯩꯗꯨꯒꯤ ꯑꯁꯥꯕꯗꯣ ꯑꯩ ꯆꯥꯛꯈꯨꯝ 3 ꯆꯥꯈꯔꯦꯕ ꯑꯗꯨꯒꯩꯗꯤ ꯃꯥ ꯁꯥꯗꯤ ꯁꯥꯔꯤꯕ ꯁꯥꯁꯨ ꯃꯁꯤꯡ ꯆꯤꯈꯠ ꯑꯗꯨꯝ ꯆꯥꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯁꯥꯕꯁꯦ ꯑꯉꯥꯡꯁꯦ ꯄꯤꯖꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯈꯥꯏꯗꯣꯛꯄꯗꯣ ꯈꯔꯒ ꯑꯗꯩ ꯑꯩꯒꯤ ꯑꯁꯥꯕꯗꯨꯒ ꯈꯤꯇꯪ ꯍꯥꯞꯄꯤꯔꯦ ꯃꯍꯤ ꯑꯗꯨꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯐꯖꯅ ꯇꯣꯠꯂꯒ ꯄꯤꯖꯈꯔꯦ ꯑꯍꯥꯟꯕ ꯇꯣꯠꯅ ꯈꯔ ꯄꯤꯖꯔꯦ ꯑꯗꯨꯒꯩ ꯑꯣꯛꯇꯗꯅ ꯑꯃꯨꯛ ꯈꯔ ꯂꯧꯅ ꯆꯥꯛ ꯇꯣꯠꯂ ꯄꯤꯖꯔꯦ ꯑꯗꯨꯒꯩ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯂꯧꯔꯒ ꯄꯤꯖꯔꯦ ꯑꯗꯨꯒꯩ ꯇꯃꯥ ꯃꯕꯨꯛ ꯊꯜꯂꯦ ꯑꯗꯣ ꯃꯥꯁꯨ ꯁꯣꯏꯕꯨꯝ ꯍꯩꯅꯗꯣꯏꯔꯤ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯁꯦ ꯁꯨꯛ ꯀꯨꯏꯅ ꯃꯇꯨꯡꯗ ꯆꯥꯕꯅꯤꯅ ꯑꯩꯗꯤ ꯐꯖꯅ ꯍꯥꯎꯈꯔꯦ ꯉꯁꯤ ꯑꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯁꯤꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯊꯣꯡꯉꯤꯅꯦꯕ ꯑꯗꯣ ꯍꯥꯟꯅꯗꯤ ꯃꯃꯥꯅ ꯊꯣꯡꯉꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯗꯩ ꯂꯨꯍꯣꯡ ꯂꯣꯏꯔꯒꯁꯨ ꯑꯩ ꯌꯨꯝ ꯆꯠꯄ ꯃꯇꯝꯗ ꯃꯃꯥꯅ ꯊꯣꯡꯉꯒꯗꯤ ꯆꯥꯏꯌꯦꯕ ꯑꯗꯒꯤ ꯑꯩꯅ ꯇꯧꯕꯗꯗꯤ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯁꯨꯝ ꯏꯔꯣꯟꯕ ꯈꯣꯠꯂꯣꯟꯕꯗꯤ ꯑꯩꯅ ꯁꯨꯝ ꯃꯔꯛꯇ ꯇꯧꯔ ꯆꯥꯈ꯭ꯔꯦꯕ ꯑꯗꯣ ꯊꯣꯡꯉꯒꯗꯤ ꯑꯩ ꯏꯁꯥꯅ ꯑꯃꯐꯥꯎ ꯊꯣꯡꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯉꯁꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯊꯣꯡꯉꯤꯅꯤ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯔꯝꯃꯦ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦꯕ ꯑꯗꯩ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯍꯪꯉꯦꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯍꯥꯎꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯥꯏ ꯕꯥꯏ